ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯖꯤꯕꯁꯤꯡ ꯑꯃꯗꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯂꯤꯌꯟ ꯃꯨꯚꯤꯁꯤꯡꯗ ꯌꯥꯎꯕ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡ ꯃꯥꯟꯕ ꯖꯤꯕ ꯃꯈꯜ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ एपिसोड ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯗꯤ ꯂꯩꯕ ꯑꯗꯨꯕꯨ ꯃꯁꯤ ꯃꯤꯌꯥꯝꯅ ꯄꯥꯛꯅ ꯎꯅꯗ꯭ꯔꯤꯕ ꯂꯩ ꯍꯥꯏꯕꯗ ꯊꯥꯖꯔꯣꯏꯗꯕ ꯖꯤꯕ ꯃꯉꯥꯒꯤ ꯃꯔꯝꯗ ꯑꯍꯥꯟꯕꯗ ꯂꯧꯕꯤꯔꯁꯤ ꯃꯁꯤ ꯑꯃꯈꯛꯇ ꯄꯥꯟꯕ ꯁꯒꯣꯜ ꯃꯌꯥꯝꯅ ꯌꯨꯅꯤꯀꯣꯔꯟꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯁꯤꯕꯨꯗꯤ ꯁꯣꯝꯁꯨ ꯏꯃꯦꯖꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯃꯦꯁꯟꯁꯤꯡꯗꯗꯤ ꯁꯣꯏꯗꯅ ꯎꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯖꯤꯕ ꯑꯁꯤ ꯁꯣꯝ ꯎꯕꯤꯔꯕ꯭ꯔꯥ? ꯃꯁꯤꯗ ꯎꯔꯤꯕ ꯖꯤꯕ ꯑꯁꯤꯒꯤ ꯃꯃꯤꯡ नारवेल कौवी। मसी वेलगी स्पेसीस अमनी। मसीगी जीब असी महाकी मकोक्ता सांगना मसीगुमना पालिबा सिगिदमक्ता ममिंग चटली। मसीना मरम ओइरगा क्रिएचर असिबु यूनिकॉर्न ऑफ द सी हैना सुखंगनै। अदुबु तसेंगबदी मसी जीब असिगी मची नत्ते मसी जीब असिगी मॉडिफाइड टिटनी। मसीगी स्पाइरल गुमना पालिबा मॉडिफाइड टिट असिगी ममिंग टाक्स कौवी। मसी फिट मरी दगिना फिट तरा फौबा सांगे। अदुबु मसीगी मची गुमलबा मया असी सुपनतंगी नारवेल लाबा खक्तदा यावी अमोमदा यावदे। अदुबु मसीदगी सुहेना ngakningai ओइरिबदी मसीगी मची मानबा मया असी नारवेल लाबा खुदिंगमक्तसु लोइना पानबा नत्ते। मसी 25 to 30% नारवेल लाबा खक्तदा मसीगी मया असी यावी। अदुबु नारवेल लाबा खरददी मसीगी सांगलबा मॉडिफाइड टिट असी अनि पानबसु यावी। अदुबु असिगुमलबा नारवेल असिदी असुकी मतिक रियर ओइ। सुपनतंगी मसीगी मया असी पानबा नारवेल लाबा चौंगागी मनुंगदा अमखक्तदा यावगल्ले। मसीगी जीब असी माकी चहीगी मतुंग इन्ना मसागी मचुसु होंगी। पोकपदा गारिबा नारवेल मचाना ब्लू ग्रे की मचु ओय। मदुदगी खितंग चौखलकलगना ब्लू ब्लैक की मचु ओय। क्रिएचर असिना एडल की मतम ओइरपा मतमदना मखोइगी मचु असी ग्रे ओय। अदुगा ख्वाइदगी चही यामलबा नारवेल सिंगी मचुना व्हाइट कलर की ओय। जीब असी चही 50 दगी 50 फाउबगी मरकता हिंगबा ngam। जीब असिगी लाइफ स्पान असी 30 to 50 years ने। जीब असी इसिंग मनुंगदा 4500 फीट हेन लुबा मफमदा फाउबा इरोइदुना चटपा ngam। मसी अयिंगबा इसिंग आर्टिक वाटरदा मरुइना कनाडा, नॉर्वे, ग्रीनलैंड अमसुंग रूसियागी समुद्रसिंगदा फंगी। मरकथा नमयांगी मिटकुप अमखक्तंग लौजगे। मथंगदा चाइनीज जायंट सालामंदर मसी चाइनादा फंगी। मसी मालेमदा ख्वाइदगी चौबा सालामंदर सिंगी मरकता मसीसु अमनी। मसी एम्फीबियन अमा चिंगी। मसी मालेमदा ख्वाइदगी चौबा एम्फीबियन अमसुनी। मसी ख्वाइदगी चौबा एम्फीबियन अमा ओइबदा नत्तना ख्वाइदगी लाइफ स्पान सांगबा एम्फीबियन अमसुनी। मसी चही 50 फाउबा हिंगबा ngam। मसी 5.9 फीट फाउबा सांगे। अदुगा चाइनीज जायंट सालामंदर अमगी एडल अमगी अरुंबा असी 25 to 30 kg नी। अदुगा ख्वाइदगी चौबा सालामंदरना 50 kg फाउबा यौबा यावी। मसी मरु ओइना नुमिदांगदा चक्तागनबा जीबनी। मसी चिंगुंबगी रोक मरकता अचेनबा इसिंग पात अमदी चोचोत लौबा मफमसिंगना चिंबा लेखोम मरकता लोतुना लेगल्ली। मसीगी ममित असी यामना थौबा ओइदे अदुना मसीना टच तौदुना मनम नमदुना nga tharoi amasung ate atopa tin kangsing chai। मसीगी सोर होनबगी मौंग असी यामना टॉप टॉपी। मसीना क्यूटेनियस रेस्पिरेशन की मतुंग इन्ना सोर होली। मसीगी रेस्पिरेशन असिगी मतुंग इन्ना एटमॉस्फेयर दगी ऑक्सीजन सिंग जीब असिगी स्किन ना डायरेक्ट एब्जॉर्ब तौवी। अदुना मसीगी जीब असिना मसाना मसाबु चोचोत लाउना थंबगी मथौ ताई। मसी चाइना ददी मसीगी मिट की दमकता फार्म द लुइनबसु यावी। जंगल सिंग कोकथोरकपा डिफोरेस्टेशन ना मरम ओइरगा तुरेल सिंग कंसिलकपा मियुइबगी ह्यूमन पॉपुलेशन हेंकलकपा अमसुंग मसीबु भादुना साथोरकपना 1960 द लेखिबा जीब असिगी पॉपुलेशन दगी हुजिक 80% हेन हंथरे। अदुना जीब असी थ्रेटन ओइरबा क्रिटिकली एंडेंजर स्पीसीज द चल्ली। अहुम सुबदा मालेम असिदा लेरिबा जीब खुदिंगमक मसाना मसाबु प्रेडेटर सिंगदगी ngakthokjanaba तोंगान तोंगानबा मखलगी डिफेंस मेकानिजम सिंग प्रकृतिना मखोइदा पिरम्मी। मसीदा उरिबा असी हॉर्न लिजर्ड कौवी। मसी नॉर्थ अमेरिका दा फंगी। मसीगी नुमित युंगबी मानबा मसा पुंबदा मसीगुमना नत्रगा तिंखंगुमना पानबा जीब असी करिगुमबा मंगोंदगी चौबा हेनबा जीब सिंगना चागदबगी तानरकपा नत्रगना यामना का हेन्ना मसाना मसाबु खुदोंगथीबा थोकचगदौरे हाइना खलकपा मतमदा मसाना मसाबु ngakthokjanaba जीब असिना मसागी ममितगी फीट 3 फाउबा लापना ई कापथोरकई। तसेंगबदी मसी जीब असिगी ममितगी कापथोरकपा ई नत्ते। जीब असिगी ममित की मपानदा दट साइडुना ऑर्गन अमा यावरी। मसीदा जीब असिना खुदोंगथीबा थोकदौरे हाइबा मतमदा प्रेशर बिल्ड अप तौदुना मसीदगी ई कापथोकपनी। मसीदा कापथोरकलिबा ई असी प्योर ब्लड नत्ते। मसीदा केमिकल सिंग यावरबा ऑक्सीडाइज तौरबा ब्लड ने। मसीगी ब्लड असी मनमसु यामना नमथी। अदुना मसीना प्रेडेटर सिंगदा चोंगबा मतमदा अनकंफर्टेबल ओइबा अमसुंग हैनदबा मनम सिंग नमहल्ली। मसी जीब असिना उपाय लेदा लेरक्त्रबा मतमदा खक्ता तौवी। मरमदी असुमना ई कापथोकपा असिदा जीब असिगी
ꯃꯁꯥꯒꯤ ꯏꯒꯤ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄꯒꯤ ꯑꯃꯗꯤ ꯃꯌꯦꯡ ꯇꯥꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯃꯔꯤꯁꯨꯕꯗ ꯃꯁꯤꯒꯤ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯄ ꯑꯦꯂꯤꯌꯟ ꯃꯨꯚꯤꯁꯤꯡꯗ ꯌꯥꯎꯕ ꯀ꯭ꯔꯤꯌꯦꯆꯔ ꯃꯥꯟꯕ ꯃꯁꯤꯒꯤ ꯖꯤꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯦꯝꯄ꯭ꯔꯦ ꯀꯧꯏ꯫ ꯃꯁꯤꯒꯤ ꯖꯤꯕ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯆꯍꯤ ꯃꯤꯂꯤꯌꯟ 450ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯕꯗꯤ ꯗꯥꯏꯅꯣꯁꯣꯔꯁꯤꯡꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯖꯤꯕ ꯑꯁꯤꯒꯤ ꯃꯆꯤꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯑꯀꯣꯏꯕꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯃꯁꯤ ꯉꯥ ꯑꯇꯩꯒꯨꯝꯅ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯕ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕ ꯌꯥꯕ ꯃꯆꯤꯟꯁꯤꯡ ꯌꯥꯎꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯉꯥ ꯑꯁꯤꯒꯤ ꯔꯥꯎꯟ ꯑꯣꯏꯅ ꯗꯤꯁ ꯃꯑꯣꯡꯗ ꯃꯆꯤꯟ ꯄꯥꯜꯂꯤ꯫ ꯃꯁꯤ ꯖꯣꯂꯦꯁ ꯐꯤꯁ ꯑꯃꯅꯤ꯫ ꯃꯁꯤꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯧꯔꯕ ꯃꯌꯥ 150 ꯑꯃꯨꯛ ꯔꯥꯎꯟꯒꯤ ꯃꯑꯣꯡꯗ 11 to 12 ꯔꯣꯒꯤ ꯃꯑꯣꯡꯗ ꯂꯩ꯫ ꯉꯥ ꯑꯁꯤꯒꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅ ꯉꯥ ꯑꯁꯤꯒꯤ ꯃꯔꯩꯗꯁꯨ ꯃꯌꯥ ꯄꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯉꯥ ꯑꯁꯤ 24 to 32 ꯏꯟꯆ ꯐꯥꯎꯕ ꯁꯥꯡꯉꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯁꯛꯁꯟ ꯀꯞꯀꯨꯝꯅ ꯄꯥꯜꯂꯤꯕ ꯃꯆꯤꯟ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡꯗ ꯂꯩꯕ ꯉꯥ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯖꯤꯕ ꯑꯗꯨ ꯍꯤꯡꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯊꯧꯔꯕ ꯃꯌꯥ ꯑꯃꯁꯨꯡ ꯁꯛꯁꯟ ꯀꯞꯀꯨꯝꯂꯕ ꯃꯆꯤꯟ ꯑꯁꯤꯅ ꯉꯥꯒꯨꯝꯂꯕ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯗ ꯅꯞꯈꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯖꯤꯕ ꯑꯗꯨ ꯆꯥꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯞꯇꯨꯅ ꯖꯤꯕ ꯑꯗꯨꯗꯒꯤ ꯏ ꯆꯨꯞꯇꯨꯅ ꯂꯩ꯫ ꯃꯁꯤꯒꯤ ꯂꯦꯝꯄ꯭ꯔꯦ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯃꯈꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯉꯥ 90 ꯐꯥꯎꯕ ꯍꯥꯠꯂꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯦꯝꯄ꯭ꯔꯦꯒꯤ ꯁ꯭ꯄꯦꯁꯤꯁ ꯃꯈꯜ 38 ꯂꯩ꯫ ꯃꯁꯤ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯑꯃꯁꯨꯡ ꯁꯣꯜꯠ ꯋꯥꯇꯔ ꯑꯅꯤꯃꯛꯇ ꯐꯪꯏ꯫ ꯃꯉꯥꯁꯨꯕꯗ ꯃꯁꯤꯗ ꯎꯔꯤꯕ ꯖꯤꯕ ꯑꯁꯤ ꯁꯣꯝꯅ ꯍꯦꯛ ꯎꯌꯥꯟ ꯍꯥꯟꯅ ꯎꯕ ꯃꯇꯝꯗ ꯏꯁꯤꯡꯗ ꯂꯩꯕ ꯁꯤ ꯁ꯭ꯅꯦꯛꯀꯨꯝꯅ ꯃꯥꯟꯕꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡꯕꯗꯤ ꯂꯤꯟ ꯅꯠꯇꯦ, ꯉꯥꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯤꯡꯅ ꯔꯤꯕꯟ ꯏꯜ ꯀꯧꯏ꯫ ꯃꯁꯤꯒꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯁꯝꯗ ꯄꯨꯟꯕ ꯔꯤꯕꯟꯒꯨꯝꯅ ꯃꯥꯜꯂꯕ ꯐꯤꯁ ꯑꯁꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯦꯖ ꯑꯁꯤ 3 ꯊꯣꯛꯅ ꯂꯩ꯫ ꯐꯤꯁ ꯑꯁꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯦꯖ ꯑꯁꯤ 3 ꯊꯣꯛꯅ ꯂꯩ꯫ ꯃꯁꯤꯒꯤ ꯖꯤꯕ ꯑꯁꯤ ꯍꯦꯛ ꯄꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯕ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯍꯦꯛ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯀꯂꯔ ꯑꯁꯤ ꯕ꯭ꯂꯦꯛ ꯃꯆꯨ ꯑꯣꯏ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯁꯥꯏꯒꯨꯞ ꯑꯁꯤꯅ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯔ ꯆꯥꯎꯈꯠꯂꯛꯂꯕ ꯃꯇꯝꯗ ꯖꯤꯕ ꯑꯁꯤꯒꯤ ꯃꯆꯨ ꯑꯁꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯑꯣꯏ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯁꯥꯏꯒꯨꯞ ꯑꯁꯤꯗꯤ ꯌꯦꯜꯂꯣ ꯀꯂꯔꯗ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ 3ꯁꯨꯕ ꯁ꯭ꯇꯦꯖꯇꯅ ꯖꯤꯕ ꯑꯁꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯌꯦꯜꯂꯣ ꯀꯂꯔ ꯉꯥꯛꯇ ꯑꯣꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯕ ꯑꯁꯤ ꯂꯥꯕꯗꯒꯤ ꯑꯃꯣꯝꯗ ꯑꯣꯟꯗꯨꯅ ꯃꯔꯨꯝ ꯀꯣꯛꯏ, ꯑꯗꯨꯒ ꯃꯔꯨꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯃꯆꯥ ꯑꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯖꯤꯕ ꯑꯁꯤꯒꯤ ꯂꯥꯏꯐ ꯁꯥꯏꯀꯜ ꯑꯁꯤ ꯃꯈꯥ ꯑꯁꯨꯝ ꯆꯠꯊꯩ꯫ ꯔꯤꯕꯟ ꯏꯜꯒꯤ ꯂꯥꯏꯐ ꯁ꯭ꯄꯥꯟ ꯑꯁꯤ 20 ꯌꯔꯁ ꯐꯥꯎꯕꯅꯤ꯫ ꯖꯤꯕ ꯑꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯁꯤ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯑꯃꯁꯨꯡ ꯄꯦꯁꯤꯐꯤक ꯑꯣꯁꯤꯟꯗ ꯐꯪꯏ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯁꯨꯡ ꯀꯃꯦꯟꯠ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯏꯟꯇꯔꯦꯁꯇꯤꯡ ꯐꯦꯛꯁꯤꯡꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ꯫